ngasi asi ningkha tamaba Bharat ki tamsang na British na loilam shasan tawdun layo matungda 15 August 1947 da India ningkha tamaba matungda ihan hanna Bharat ki Prime Minister oibi ki ba Pandit Jawaharlal Nehru laikidabagi humpurak suba laikidabagi palan ngasi Congress Bhavan asida Manipur Pradesh Congress Committee na sinbi langwi duna organize tawduna laikidraba Bharat ki ihan hanba Prime Minister oibi ki ba Pandit Jawaharlal Nehru ki mafamda koi Congress Party na angamba sadanjali laimanam tahimanam tawrsu sugumba yamna maru oiba haiba tare akoi ki party sigidana tana India da lairiba praja section khudimangna Pandit Jawaharlal Nehru asi Bharat asi ningkha tamnanaba Bharat tagi British tanthokhinanaba hotnabada adugumba yamna maru oiba role lawkhiba udam moina hairabada Bapuji Mahatma Gandhi ji gumba maki lusing makhada Netaji Subhash Chandra Bose Sardar Vallabhbhai Patel Pandit Jawaharlal Nehru Maulana Abul Kalam Azad na singba saknairaba freedom fighter sing haiba tare kharadang panjarabada adugi manungda khwaidagi maru oiba haiba tare khwaidagi maru oiba haibadi in the sense Bharat asi matam sangna British na loilam shasan tawraba matungda ningkha hek tamba matamda thoningdaba thodok kaya thokhiba adudagi yamna lairaba leiba ama oiramba haiba tare madu kamai tawduna Bharat asi sagalakadagi haiba ngasigi Bharat asi sagalakadagi haiba madugi wakhanduga iroinana tam sangna Bharat asi ningkha tamnana hotnabada chumnadagi freedom fighter amata oibadana tana mapunsida sahi kaya jenda leidana ngasigi Bharat asi oinana ba hotnabada adugum achoba thodang lawkhiraba aduga ningkha tammaba matungda Bharat tanatana Prithvi punamakna mahak ase anauba Bharat asi semgat sagatpada yamna maruiba thodang lawkhiba English ta hairagana Pandit Jawaharlal Nehru asi modern architecture of India haidana Prithvi punamakna khangnaribadi aduna ngasi sumnadagi akhoi Congress Party da natana Bharat laiba praja khudimangna Pandit Jawaharlal Nehru na Bharat ningkha tamnana ba hotnabada ningkha tammaba matungda ngasigi Bharat asi oiraknana ba hotnabada mana lawbiramba thodang mayam punama adu ningsingbaga loinana ngasi asi laikidaba haiba tare laikidaba humpurak suba haiba tare laikidabagi that advisory function asi koi MPCC na sinbiduna magi murtida koi ngamjaba ai laikhra kachadana tawiman khangba utchaba aduga mahaki mafamda koi noluksabaga loinana koi ngasigi function asi pangthokjabani ngasi sida natana aina thajajabadadi Bharat ki parliament aduga atai magi samadhi na singba Bharat ki state khuding makta sugumba saknairaba Mahapurush ki mafamda ai tawim khangbasi sungsoi soina ulamgani akhoi Congress karmi akhoi punamangna akhoina ningsinggadabase sugumba Mahapurush asina pambiramba mahakna oheningba adugumba Bharat adu oinana ba hotnabada akhoi Congress karmi khudingmangna achoba daita lawminadana sugumba Mahapurush asigi magi manglando akhoi khudingmangna thabuk onthonanaba
ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯩ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯤ꯫